US na Iran da ground operation taunaba thawrangliba asi Iran gi akoibada leiriba Arab countries singi mateng yaudana oithokadaba nate. Muslim leibak ahumdi ifongfongna Iran gi mayokta lan yaubi ingit pikre. Masigi ingit asina US na thawrangliba ground operation asi hena mathoi kahali haibidi US ki confident hena lehelli. Hairiba country ahum si Iran gi retaliation gi missile khwaidgi yamna saba country sing maming oina pallabada Saudi Arabia, UAE, Bahrain hairiba country sing asibuni. Country ahum si US ki oina Iran da landabada hena khumang chawsananaba US ki booster country ga sab manakre. Country khara Turkey gumba, Qatar gumba, Oman gumba country sing asidi lan asi pakthok chawthroktanaba diplomatic way da wari sarga loisananaba hotnabada mateng pangli. US na Iran da ground operation changnanaba hotnariba mafam asi Krk Island, Larak Island amadi Abu Musa Island sing asibuni. Krk Island hairiba mafam asi Iran gi oina major oil export hub ki yamna maru oiba mafam ni. State of Hormuz phawrga lakpa Iran na ayaba pidaba country singi ship singadu Larak Island amadi Abu Musa Island dagi attack tawgadoribani. Aduna Iran gi yangen saru thudeke hairabadi Iceland ahum asi US na control tawba mathau tai. Ground operation gi damakta US na paratrooper lising tara thawrang tawraga leiri. Loina na NATO gi mating su niki. Matang swaisida NATO gi stand yamna mayek sengde. Maram asidagi Donald Trump na NATO da onsallaga saikhiba leiki. NATO asi US hek yaudabada paper tiger ga sab mani kaina haikhiba lei. North Atlantic Treaty Organization NATO haiba asi 1949 gi April gi tang mari da leibak tarni thoi punsillaga semkhibani. Haujik pudi nauna sangkhiba Finland amadi Sweden yaurga punna leibak kunthani thoi sukre. Leibak anisisu Russia na Ukraine da landaba hauraba matungda sangkhibani. Sengna hairabada Russia kibadagi NATO gi marum thukkhibani haibiyai. NATO hek form tawba haubadagi ngasi phawba US na NATO da paisa aduki matik thadakre. Haukiba 2025 khakta da US na $1.59 trillion NATO da thadaki lan gi khusu khulai gi damakta. Aduga US na mateng nirubada NATO na yaraktaba asidadi hopte bidai saihauda maisa haibaduga sab manakre. Adubu handak numit kharani gi mamangda Indian Ocean da leiba US amadi United Kingdom gi Diego Garcia military base ta Iran na missile strike tawrubadagi ikai khangdagi NATO gi country ama oiriba United Kingdom na nuclear submarine ama US ki mateng pangnanaba Arabian Sea da honjilakre haina Russia gi intelligence na claim tawba leiki. Haukiba March kumunga dasu Iran na USS Abraham Lincoln aircraft carrier da cruise missile na strike tawkre haina Iran gi IRGC na claim tawki. Adubu US ki command center CENTCOM na thawdok adu thokide aircraft carrier ship adu mapung phana mathau tawri haina phongdoki. Donald Trump na phongdorukpagi matung inna Iran gi missile samuk pairaki madu loinamak aero air defense system na lamakhang da kakthaduna manghanki. Ship aduda matu namama sokhide hairi. Aduga Iran na asomna phongdoki region asida US ki movement kupna yengjalli. Karigumba USS Abraham Lincoln aircraft carrier na Iran gi missile gi range ta hek phangbaga amukasu attack tawgani haiki. Karigumba US na Iran gi Iceland ahum sida ground operation haukiba taragadi State of Hormuz phawraga Iran na yaba country khara chatliba asi makhata na yagadra natragana yaroidra haibasi wahang oiri. Video mate asibu nungai birgadi like, share, comment and subscribe to sanbiramo matang size da kainanawi yathang nijari punumakpu yaifaminarsi.